ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯂꯥꯏꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯔꯥꯏꯕꯛꯅ ꯀꯣꯟꯅꯊꯪꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯇꯦꯝꯕꯤꯁꯨ ꯑꯃꯅꯤ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯇꯦꯝꯕꯤꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯁꯛꯍꯦꯟꯕꯤꯒꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯔꯤ꯫ ꯇꯦꯝꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯁꯨꯕ ꯉꯝꯂꯤ, ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯅ ꯈꯨꯜ ꯑꯗꯨꯃꯒꯤ ꯁꯟꯕꯨ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜꯂꯝꯃꯤ, ꯑꯗꯨꯒ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯖꯩ, ꯑꯩꯅ ꯁꯦꯟꯅꯕ ꯁꯟꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯕꯗꯤ ꯃꯁꯥꯅ ꯈꯪꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦꯅꯦꯁꯦ, ꯈꯪꯖꯗꯦꯕ꯫ ꯅꯈꯣꯏꯗ ꯁꯦꯟꯅꯕꯗ ꯑꯩꯁꯦ ꯋꯥꯔꯕ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯅ ꯑꯩ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯍꯦ ꯁꯟꯁꯤꯡ, ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯉꯥꯡꯉꯛꯑꯕ ꯍꯌꯦꯡ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯨꯒꯗꯣꯏꯅꯤ꯫ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯑꯁꯤ ꯌꯧꯅ ꯑꯩꯅ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯟꯗ ꯂꯣꯏꯅ ꯍꯣꯏꯖꯤꯜꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯍꯣꯏꯖꯤꯟꯕꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏ, ꯍꯣ ꯇꯥꯗꯒꯤ ꯁꯟ ꯑꯉꯧꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯁꯤꯡ ꯊꯤꯈ꯭ꯔꯦ꯫ ꯃꯥꯗ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯍꯌꯦꯡ ꯁꯦꯜ ꯄꯤꯕ ꯀꯥꯟꯗ ꯁꯨꯅꯅꯕ ꯄꯤꯒꯗꯕꯅꯤꯀꯣ, ꯂꯩꯇꯦ ꯅꯨꯡꯗꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯍꯣꯇꯥꯗ ꯁꯟꯁꯦ ꯁꯪꯒꯣꯜꯗ ꯍꯩꯖꯤꯜꯂꯝꯃꯕꯅꯤ, ꯊꯧꯔꯤꯅ ꯄꯨꯟꯖꯍꯧꯔꯣ꯫ ꯌꯨꯝꯗꯤ ꯏꯃꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯊꯣꯛꯑꯝꯃꯅꯤ꯫ ꯁꯣꯝꯗꯅ ꯇꯦꯝꯕꯤꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ, ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯜꯂꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅ ꯇꯧꯔꯤꯕꯁꯦ꯫ ꯅꯨꯃꯤꯠꯅ ꯇꯥꯗ꯭ꯔꯤꯉꯩ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨ ꯌꯥꯗꯦꯕ꯫ ꯑꯩꯅ ꯐꯅ ꯉꯥꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛꯇ ꯂꯧꯗꯦ꯫ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯃꯥ ꯑꯩꯅ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯋꯥꯗꯧꯔꯤꯗꯀꯣ ꯑꯩꯁꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯟꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯧꯔꯛꯏ, ꯏꯃꯥ, ꯍꯣ ꯏꯃꯥ, ꯑꯩ ꯍꯜꯂꯛꯑꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯃꯄꯥꯅ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯗꯥꯔꯩꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯍꯪꯉꯤ, ꯁꯛꯍꯦꯟꯕꯤ, ꯀꯩꯗꯧꯔꯦ? ꯊꯦꯡꯅ ꯍꯜꯂꯛꯂꯤꯕꯗꯤ? ꯑꯩꯅ ꯁꯦꯟꯅꯕ ꯁꯟꯁꯤꯡꯗꯣ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯀꯥꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯀꯣꯜꯁꯤꯡ ꯑꯗꯨꯗ ꯍꯣꯏꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯣꯏꯖꯤꯟꯕ ꯀꯩꯗꯧꯒꯦ? ꯅꯨꯄꯤ ꯅꯪꯅ ꯑꯁꯨꯝꯅ ꯑꯃꯝꯕ ꯃꯇꯝꯗꯅꯦ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯁꯦ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ꯫ ꯏꯃꯥ, ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯅꯆꯥ ꯅꯃꯣꯝ ꯑꯩꯉꯣꯟꯗ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯍꯩ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯑꯁꯤ ꯅꯨꯄꯤꯅꯤ, ꯀꯥꯎꯒꯅꯨꯀꯣ, ꯑꯁꯤꯇꯅꯤ꯫ ꯍꯣꯏ ꯕꯥ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯅꯤꯡꯈꯤꯕꯁꯤꯅꯕꯀꯣ꯫ ꯉꯥꯡꯗ ꯌꯥꯔꯤꯕꯣ? ꯅꯪꯅꯒ ꯈꯔ ꯄꯪꯂꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯁꯤꯗ ꯏꯃꯥ ꯏꯆꯥ ꯈꯛꯇꯅ ꯂꯩꯔꯤꯕ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯣ, ꯃꯗꯨꯗ ꯋꯥꯒꯗꯧꯔꯤꯕꯁꯦ ꯑꯩ ꯏꯊꯟꯇ ꯈꯛꯇꯅꯤ꯫ ꯃꯗꯨ ꯈꯪꯅ ꯆꯠꯂꯨ꯫ ꯐꯔꯦ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯍꯥꯝꯗꯣꯛꯂꯨꯔꯣ, ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯣ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯄꯨ ꯊꯣꯡꯈ꯭ꯔꯕꯣ? ꯍꯧꯖꯤꯛꯇ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯔꯛꯑꯕ꯫ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯏꯃꯥ ꯊꯨꯅ ꯊꯣꯡꯉꯛꯑꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯁꯤꯀꯣ, ꯑꯍꯥꯎꯕ ꯆꯥꯗꯕ ꯀꯨꯏꯔꯦ, ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯦꯕ꯫ ꯍꯣꯏ꯫ ꯁꯛꯍꯦꯟꯕꯤ ꯍꯧꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯇꯦꯝꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯐꯝꯊꯩ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯅꯗꯤ ꯂꯩꯇꯕꯅꯤꯅ ꯏꯪꯈꯣꯜꯗ ꯄꯥꯜꯂꯝꯕ ꯍꯪꯒꯥꯝ ꯃꯅꯥ ꯈꯔꯁꯦ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯅꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯩꯕꯨ ꯑꯁꯨꯝꯃꯛ ꯍꯪꯒꯥꯝ ꯑꯁꯤꯕꯨ ꯊꯣꯡꯕ ꯇꯥꯔꯣꯏꯗ꯭ꯔꯅꯦ? ꯍꯣꯔꯦꯟ ꯏꯆꯥꯅ ꯍꯥꯎꯇꯦ, ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯔꯥꯏꯕꯛ ꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯝꯕ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏꯗꯕꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯂꯥꯏꯔꯕꯤ ꯏꯃꯥ ꯏꯆꯥꯒꯤ ꯂꯩꯕꯛ ꯑꯁꯤꯗ ꯀꯔꯝ ꯍꯥꯏꯅꯕꯨ ꯇꯝꯂꯤꯒꯕ? ꯌꯦꯡꯕ ꯇꯥꯔꯦ꯫ ꯋꯥꯅ ꯅꯪꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯅꯣꯡꯃꯇ ꯆꯔꯥꯗ ꯋꯥꯠꯇ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯏ, ꯑꯐꯪ ꯑꯐꯪꯕ ꯆꯥꯏ꯫ ꯂꯥꯏꯔꯕꯒꯤ ꯃꯊꯦꯜꯅꯕꯨ ꯀꯌꯥꯝ ꯍꯥꯎꯔꯨꯒꯅꯤ? ꯍꯥꯎꯗ꯭ꯔꯕꯁꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯕ ꯇꯥꯏ꯫ ꯇꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ, ꯁꯛꯍꯦꯟ, ꯆꯥꯛ ꯂꯣꯏꯔꯦ, ꯂꯥꯛꯑꯣꯅꯤ ꯅꯪꯕꯣ,
ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯥꯏꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯛꯍꯦꯟꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯆꯥꯛ ꯆꯥꯐꯝ ꯃꯄꯥꯗꯨꯗ ꯐꯝꯊꯩ ꯇꯦꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯄꯤ ꯇꯦꯝꯕꯤꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯆꯥꯅ ꯁꯣꯏꯗꯅ ꯍꯪꯂꯛꯂꯒꯅꯤ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯍꯪꯒꯥꯝꯅꯤꯅ ꯇꯦꯝꯕꯤ ꯈꯨꯝꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯁꯛꯍꯦꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯪꯒꯥꯝꯁꯤꯗꯤꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯉꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯍꯪꯒꯥꯝ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯑꯌꯨꯛꯁꯨ ꯅꯍꯥꯟꯁꯨ ꯍꯪꯒꯥꯝꯒꯤ ꯍꯪꯒꯥꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤꯅꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯃ ꯃꯥꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯐꯪꯗ꯭ꯔꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯋꯥꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤ ꯅꯣꯡꯃꯇ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯕ ꯐꯪꯖꯗꯦ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯖꯗꯦ ꯁꯛꯍꯦꯟꯕꯤꯅ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯪꯒꯥꯝꯗꯨꯕꯨ ꯀꯌꯥꯝ ꯍꯥꯎꯒꯅꯤ ꯐꯅ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯁꯤꯜꯂꯛꯂꯕꯗꯤ ꯆꯥꯅꯤꯡꯉꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯍꯪꯒꯥꯝꯗ ꯑꯗꯨꯝ ꯇꯥꯔꯦ ꯇꯦꯝꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯕꯨ ꯃꯔꯥ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯀꯔꯤꯁꯨ ꯀꯨꯝꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯏꯃꯥ ꯅꯪꯁꯤ ꯆꯥꯎꯔꯗꯅ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯌꯦꯡꯈꯠꯂꯛꯏ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯏꯃꯛꯃꯛꯁꯤꯟ ꯃꯤꯂꯣꯟꯅꯤꯗ ꯄꯤꯔꯥꯛ ꯏꯍꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯀꯩꯗꯧꯔꯦ ꯏꯃꯥ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤ ꯆꯥꯛ ꯆꯥꯕꯃꯨꯛ ꯂꯦꯞꯄꯤ ꯃꯍꯥꯛꯁꯨ ꯈꯪꯖꯔꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯗ ꯃꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯀꯣ ꯁꯤ ꯆꯥꯛꯁꯤ ꯆꯥꯔꯣꯕ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯍꯪꯒꯥꯝ ꯍꯥꯎꯕ ꯏꯟꯁꯥꯡꯁꯦ ꯂꯩꯄꯣꯟꯇꯦ ꯏꯃꯥ ꯌꯥꯝꯅ ꯍꯥꯎꯕ ꯖꯥꯠꯅꯤ ꯇꯨ ꯑꯩꯗꯤ ꯆꯥꯛ ꯆꯥꯕꯒ ꯂꯣꯏꯅ ꯂꯣꯏꯗꯣꯔꯦ ꯏꯃꯥ ꯁꯤ ꯆꯥꯔꯣꯕ ꯁꯛꯍꯦꯟꯕꯤ ꯆꯥꯛꯈꯨꯝꯗꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ ꯃꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯔꯤ ꯇꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯤ ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯆꯥꯔꯤꯕꯁꯤꯗꯤ ꯍꯤꯡꯅꯕ ꯑꯁꯤꯗꯒꯤꯅꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯕ ꯆꯤꯟꯖꯥꯛ ꯑꯁꯤꯃꯨꯛ ꯍꯥꯎꯕꯗꯤ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯦꯝꯃ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯍꯣꯔꯦꯟ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ ꯑꯩꯕꯨꯗꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤꯌꯦ ꯅꯪꯗ ꯍꯥꯟꯅꯅꯦ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏꯕ ꯀꯥꯎꯔꯣꯏꯕ ꯍꯟꯗꯛꯀ ꯊꯦꯡꯂꯕꯗꯤ ꯅꯪꯅ ꯁꯟ ꯆꯦꯟꯕ ꯆꯠꯄꯗꯣ ꯆꯠꯂꯂꯣꯏꯗꯕꯅꯤ ꯈꯪꯉꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯇꯦꯝꯕꯤ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯁꯨ ꯃꯍꯥꯛꯀꯤ ꯁꯟ ꯆꯦꯟꯕꯗꯨꯕꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒ ꯇꯤꯟꯅꯕ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯕꯕꯨ ꯁꯟꯁꯤꯡꯗꯣ ꯑꯗꯨ ꯃꯉꯥꯏ ꯃꯈꯣꯏꯅꯩꯕꯨ ꯑꯥ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯉꯥꯏꯗꯨ ꯂꯩꯔꯝꯂꯒꯅꯤ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯔꯝꯃꯅꯤ ꯑꯩꯁꯨ ꯊꯨꯅ ꯆꯠꯈ꯭ꯔꯒꯦ ꯁꯛꯍꯦꯟꯕꯤꯅ ꯃꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯑꯃꯨꯛ ꯊꯨꯅ ꯇꯧꯔꯝꯂꯒ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯂꯤ ꯅꯨꯡꯁꯥꯁꯤꯁꯨ ꯐꯅ ꯁꯥꯒꯠꯂꯛꯂꯤ ꯑꯁꯤꯒꯨꯝꯕ ꯌꯥꯛꯂꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯁꯟ ꯃꯌꯥꯝꯗꯣ ꯆꯦꯟꯗꯨꯅ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯤꯀꯣ ꯂꯥꯏꯔꯕ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯂꯨꯕꯅ ꯑꯩꯁꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯃꯊꯟꯇ ꯑꯁꯨꯝ ꯆꯠꯄꯅ ꯆꯤꯡꯌꯥꯗꯨ ꯌꯧꯔꯦ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡꯅ ꯆꯤꯡꯌꯥꯗꯨ ꯇꯝꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯨꯊꯣꯔꯛꯄꯅꯤ ꯃꯗꯨꯗꯒꯤ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯁꯟꯁꯤꯡ ꯑꯗꯨ ꯁꯦꯟꯅꯕꯅꯤ ꯑꯁꯨꯝꯅ ꯃꯤꯒꯤ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯁꯦꯜ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯟꯖꯔꯝꯃꯤ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯜꯂꯤꯕ ꯁꯟꯁꯤꯡ ꯑꯗꯨ ꯐꯅꯁꯨ ꯌꯥꯝꯂꯝꯃꯤ ꯍꯩ ꯁꯣꯝꯗ ꯆꯠꯂꯨꯅꯦ ꯅꯈꯣꯏꯕꯣ ꯁꯣꯝꯗ ꯅꯥꯄꯤ ꯃꯌꯥꯝ ꯍꯧꯔꯤꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯆꯥꯎꯅꯦ ꯍꯩꯃ ꯃꯁꯤ ꯑꯉꯧꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯂꯝꯍꯦꯟꯈ꯭ꯔꯦꯗꯀꯣ ꯍꯩꯅꯦꯍꯦ ꯁꯣꯝꯗ ꯆꯠꯂꯨ ꯍꯥꯏꯔꯒ ꯃꯁꯤ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅ ꯁꯛꯅꯕ ꯋꯥꯈ꯭ꯔꯕ ꯂꯝꯅ ꯍꯦꯜꯂꯤꯕ ꯑꯃꯨꯛꯁꯨ ꯐꯨꯁꯨ ꯐꯨꯅꯤꯡꯗꯦ ꯇꯧꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯦꯕ ꯑꯩꯅ ꯐꯨꯕꯤꯗꯕꯁꯤꯗ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤꯅꯦ ꯅꯈꯣꯏ ꯁꯛꯍꯦꯟꯕꯤꯅ ꯁꯟꯁꯤꯡ ꯑꯗꯨꯕు ꯍꯣꯏ ꯍꯣꯏꯗꯨꯅ ꯅꯥꯄꯤ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯅꯥꯄꯤ ꯄꯤꯖꯔꯝꯃꯤ ꯑꯗꯨꯗ ꯍꯧꯔꯤꯕ ꯑꯍꯥꯎꯕ ꯅꯥꯄꯤꯁꯤꯡꯗꯣ ꯆꯥꯖꯧ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏꯕꯣ ꯑꯄꯪꯁꯤꯡꯁꯤꯗꯤ ꯍꯩ ꯑꯉꯧꯕꯤ ꯃꯗꯨꯗ ꯍꯧꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯎꯀꯣ ꯅꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯃꯁꯤꯒ ꯑꯝꯇ ꯂꯦꯡꯒꯅꯨ ꯃꯗꯨꯗꯒꯤ ꯆꯥꯊꯣꯛꯑꯝꯒꯅꯨꯀꯣ ꯅꯈꯣꯏ ꯃꯌꯥꯝ ꯁꯦꯟꯅꯕꯗ ꯑꯩꯁꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯄꯣꯊꯥꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯨꯝ ꯂꯥꯡꯕ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯄꯣꯊꯥꯏ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯐꯧꯕ ꯌꯥꯕ ꯐꯧꯔꯒ ꯎꯔꯨꯝ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ
ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯗ, ꯀꯅꯥꯅꯕꯨ ꯂꯩꯇꯅ ꯁꯟꯁꯤꯡꯁꯦ ꯍꯨꯔꯥꯟꯕꯤꯒꯅꯤ ꯍꯥꯏꯒꯦ? ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯄꯣꯊꯥꯈꯤꯒꯦ꯫ ꯆꯤꯡꯌꯥꯒꯤ ꯃꯅꯥꯛ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄꯅꯦ꯫ ꯅꯨꯡꯉꯥꯏ, ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯁꯨꯝꯅ ꯎꯈꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯈꯣꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯅꯝꯕꯨ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯕꯣ? ꯅꯝꯕꯨ ꯑꯃꯁꯨ ꯀꯟꯅ ꯌꯥꯜꯂꯤ, ꯑꯗꯨꯒ ꯀꯟꯅꯁꯨ ꯆꯦꯜꯂꯤ꯫ ꯍꯨꯔꯥꯟꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯂꯪꯐꯩꯍꯜꯂꯛꯄꯗ ꯁꯥ ꯀꯩꯅꯒ ꯇꯥꯟꯅꯔꯛꯂꯤꯕ ꯖꯥꯠꯂꯥ? ꯑꯣꯟꯊꯣꯛꯅ ꯀꯟꯅꯁꯨ ꯆꯦꯜꯂꯦ ꯍꯥꯏ ꯋꯥꯅꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯑꯗꯨꯃꯛ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯈꯥꯎ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯆꯦꯟꯅ ꯃꯍꯥꯛꯅ ꯈꯜꯂꯤ, ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯍꯤꯡꯅꯕ ꯀꯟꯅ ꯆꯦꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯃꯐꯝ ꯑꯁꯤ ꯃꯇꯪꯒ ꯂꯥꯟꯊꯣꯛꯂꯕꯗꯤ ꯏꯔꯥꯏ ꯂꯥꯏꯔꯗꯕꯅꯤ꯫ ꯀꯝꯗꯧꯒꯅꯤ? ꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯔꯛꯂꯤꯕ ꯁꯒꯣꯜꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯤ꯫ ꯑꯩꯕꯨ ꯆꯦꯟꯊꯣꯛꯄ ꯅꯪꯗꯧꯁꯨ ꯅꯠꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯆꯥꯐꯝꯗ ꯑꯩꯁꯦ ꯂꯨꯝꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯤꯍꯨꯜ ꯑꯁꯤꯁꯨ ꯆꯣꯡꯕꯗꯤ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯌꯧꯗꯤ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤꯁꯦ꯫ ꯑꯩ ꯀꯗꯣꯝꯗ ꯆꯦꯟꯁꯤꯟꯅ ꯂꯣꯠꯀꯅꯤ? ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤꯅ ꯀꯔꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯣꯠꯁꯤꯒꯦ ꯍꯥꯏꯅ ꯃꯃꯤꯠꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯀꯨꯠꯄ ꯃꯐꯝ ꯑꯃ ꯂꯩꯔꯤꯕ ꯀꯣꯝ ꯃꯆꯥ ꯑꯗꯣꯝꯗ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯀꯣꯝ ꯑꯁꯤꯗ ꯄꯥꯛꯊꯗꯨꯅ ꯑꯣꯏꯅ ꯂꯣꯠꯂꯒꯦ, ꯃꯁꯤꯅ ꯐꯔꯅꯤ꯫ ꯀꯅꯥꯝꯇꯅꯁꯨ ꯎꯔꯔꯣꯏ꯫ ꯀꯣꯝ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯗꯨꯅ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯎꯈꯥꯗ ꯐꯝꯂꯤꯕ ꯁꯛꯍꯦꯟꯕꯤꯅꯗꯤ ꯅꯨꯄꯥꯗꯨ ꯂꯣꯠꯈꯤꯕ ꯃꯐꯝꯗꯨ ꯎꯍꯧꯔꯝꯃꯤ꯫ ꯑꯦ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯀꯣꯝ ꯑꯁꯤꯗ ꯐꯟ ꯆꯣꯡꯊꯗꯨꯅ ꯂꯣꯠꯈ꯭ꯔꯦꯅꯦꯁꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯅꯕꯨ ꯇꯥꯟꯅꯔꯛꯄ ꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯣꯡꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯃꯪꯒꯜ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯁꯒꯣꯜ ꯀꯧꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯕꯨ ꯊꯤꯔꯤ꯫ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ? ꯃꯗꯨꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯣ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯥꯅ ꯌꯦꯡꯉꯨꯅꯤ꯫ ꯀꯣꯅꯨꯡꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯁꯥꯔꯝꯂꯒ ꯁꯅꯥꯒꯤ ꯂꯤꯛꯁꯤꯡꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ꯫ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪꯕꯨ ꯍꯦꯛ ꯐꯪꯕꯒ ꯇꯞ ꯇꯞꯃꯈꯩ ꯐꯨꯗꯦꯛꯀꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯕꯨ ꯊꯤꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯀꯣꯟꯅ ꯇꯥꯔꯛꯄꯅꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯍꯨꯔꯥꯟꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯗꯣꯔꯛꯄꯅ ꯆꯤꯡꯌꯥꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯟ ꯃꯌꯥꯝꯅꯤꯅꯦ ꯃꯁꯤ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯨꯔꯥꯟꯕꯗꯨꯅ ꯂꯨꯝꯗꯨꯅ ꯂꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯃꯍꯥꯛꯇꯣ ꯀꯔꯤꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯜꯂꯝꯈꯤꯔꯣꯏ꯫ ꯁ꯭ꯋꯥꯏ ꯑꯅꯛꯄꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯈꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯅ ꯁꯟ ꯃꯔꯛ ꯑꯗꯨꯗ ꯂꯨꯝꯕ꯭ꯔꯥ ꯂꯣꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯕ ꯎꯗꯦꯅꯦꯁꯦ꯫ ꯀꯗꯣꯝꯗꯒ ꯂꯣꯠꯄ ꯖꯥꯠꯅꯣ? ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤ꯫ ꯁꯣꯝꯗꯅ ꯀꯣꯝ ꯃꯅꯨꯡꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯅ ꯃꯉꯛ ꯈꯖꯤꯛ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯄꯨ ꯊꯤꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯑꯩꯕꯨ ꯊꯤꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯀꯣꯛꯍꯟꯈ꯭ꯔꯕꯁꯨ ꯌꯥꯕꯁꯤꯗ꯫ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯈꯖꯤꯛ ꯑꯁꯤꯗꯪ ꯍꯨꯔꯥꯟꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯇꯣꯛꯅ ꯐꯠꯇꯦꯗꯀꯣ꯫ ꯑꯩꯒꯤ ꯂꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯨꯝꯈꯤꯒꯦ꯫ ꯍꯨꯔꯥꯟꯕꯁꯤꯅ ꯑꯃꯨꯛ ꯄꯥꯛꯊꯗꯨꯅ ꯂꯨꯝꯂꯝꯃꯤ꯫ ꯎꯈꯥ ꯃꯈꯥꯗꯨꯗ ꯐꯝꯂꯤꯕ ꯁꯛꯍꯦꯟꯕꯤꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕ ꯁꯟꯁꯤꯡ ꯑꯁꯤꯕꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯃꯅꯪꯒꯟ ꯑꯁꯦ ꯄꯥꯛꯊꯗꯨꯅꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤꯅꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯨꯔꯥꯟꯕ ꯉꯛꯇ ꯉꯥꯏꯔꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯁꯨ ꯑꯃ ꯂꯣꯠꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯍꯩꯁ, ꯁꯣꯏꯗꯅ ꯍꯨꯔꯥꯟꯈꯤꯕ ꯇꯥꯔꯦ꯫ ꯑꯩꯅ ꯎꯈꯥꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛꯅ ꯎꯔꯝꯗꯕ ꯇꯥꯏ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯥꯏꯍꯧꯔꯨꯈꯤꯒꯦ꯫ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯍꯦ ꯔꯥꯖꯀꯨꯃꯥꯔ, ꯅꯪꯒꯤꯁꯦ ꯁꯟꯁꯤꯡꯁꯤꯕꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕ꯭ꯔꯣ? ꯑꯩ ꯂꯩꯔꯤꯕꯁꯤ ꯎꯗꯕ꯭ꯔꯣ? ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯃꯤꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯤꯐꯝ ꯑꯗꯨ ꯍꯣꯡꯂꯝꯗꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯌꯥꯗ ꯐꯖꯔꯤꯕ ꯅꯨꯄꯤꯗꯣ꯫ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯆꯤꯡꯌꯥꯒꯤ ꯂꯝꯍꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕꯤ ꯎꯛꯅꯔꯕ꯭ꯔꯅꯦ ꯑꯩꯕꯣ? ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯗꯈꯩ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ? ꯔꯥꯖꯀꯨꯃꯥꯔꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯈꯨꯝꯂꯛꯏ, ꯇꯥꯖꯩ꯫
ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅꯣ ꯅꯪꯒꯤꯁꯤꯕꯣ? ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯅꯠꯆꯗꯦ. ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯅꯠꯆꯗꯦ. ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯗ ꯅꯪꯗꯤ ꯀꯔꯤ ꯇꯧꯔꯤꯕ? ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯕꯤꯒꯅꯨ. ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯊꯤꯕꯅꯤ. ꯀꯅꯥꯒꯤ ꯍꯨꯔꯥꯟꯕ? ꯀꯔꯤꯒꯤ ꯍꯨꯔꯥꯟꯕ ꯊꯤꯔꯤꯕ? ꯅꯪꯅ ꯈꯪꯂꯔꯣꯏ. ꯁꯛꯍꯦꯟꯕꯤꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯍꯥꯏꯔꯤꯕꯁꯤꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯥꯎ ꯑꯃ ꯀꯟꯅ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯤ ꯀꯣꯝ ꯑꯁꯤꯗ ꯄꯥꯛꯊꯗꯨꯅ ꯂꯩꯈꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ. ꯑꯁꯤ ꯈꯟꯗꯨꯅ ꯍꯪꯉꯤ. ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯤ ꯈꯥꯎ ꯄꯥꯏꯕ ꯍꯨꯔꯥꯟꯕꯗꯨꯔꯣ? ꯃꯥꯅꯤ. ꯅꯪ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ. ꯃꯍꯥꯛꯇꯨꯕꯨ ꯀꯗꯣꯝꯗ ꯆꯦꯟꯈꯤꯒꯦ? ꯁꯛꯍꯦꯟꯕꯤꯅ ꯇꯞꯅ ꯃꯐꯝꯗꯨ ꯇꯥꯛꯏ. ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯀꯣꯝ ꯃꯆꯥꯁꯦ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯂꯣꯠꯈꯤꯕꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯁꯛꯍꯦꯟꯕꯤ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯣꯝ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯩ. ꯑꯗꯨꯒ ꯀꯣꯝ ꯑꯗꯨ ꯂꯨꯝꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯕꯨ ꯐꯥꯗꯨꯅ ꯐꯨꯔꯝꯃꯤ. ꯍꯨꯔꯥꯟꯕ, ꯃꯤꯒꯤ ꯃꯐꯨꯠ ꯃꯔꯛ ꯍꯨꯔꯥꯟꯕ, ꯅꯪꯗꯤ ꯑꯁꯨꯝꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ. ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨ ꯃꯈꯨꯠ ꯃꯁꯥ ꯑꯃꯠꯇ ꯍꯟꯕ ꯉꯝꯂꯝꯗꯦ. ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯗ ꯐꯨꯔꯛꯄꯗ ꯑꯅꯥꯕ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯖꯗꯦ. ꯃꯍꯥꯛꯅ ꯍꯥꯏꯖꯩ. ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯂꯥꯜꯂꯦ. ꯑꯩꯕꯨ ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ. ꯑꯩ ꯃꯇꯨꯡꯗ ꯇꯧꯖꯔꯣꯏ. ꯑꯩꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯃꯁꯤ ꯈꯥꯎꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ. ꯃꯇꯨꯡ ꯃꯊꯧ ꯇꯧꯈꯤꯗ꯭ꯔꯥ? ꯅꯪ ꯇꯧꯈꯤꯗ꯭ꯔꯣ? ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯊꯕꯛꯁꯤ ꯇꯧꯔꯝꯂꯕꯗꯤ ꯁꯤꯒꯗꯕꯅꯤ ꯈꯪꯉꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯤ. ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯤꯕ ꯈꯥꯎ ꯑꯗꯨꯕꯨ ꯈꯨꯟꯒꯠꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯥꯃꯨꯛ ꯂꯥꯛꯂꯝꯃꯤ. ꯏꯆꯜꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯛꯍꯦꯟꯕꯤ ꯀꯧꯏ. ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ? ꯐꯖꯩ. ꯆꯦꯡꯂꯧ ꯁꯛꯁꯨ ꯁꯛ ꯍꯦꯜꯂꯤ. ꯃꯤꯡꯒ ꯁꯛꯀ ꯆꯞ ꯆꯥꯅꯩ. ꯑꯗꯨꯝꯅ ꯑꯩꯕꯨ ꯂꯛꯅꯕꯤꯅꯣ. ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯁꯤꯃꯗꯤ ꯂꯧꯕꯤꯍꯧ. ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯎ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯧꯊꯣꯔꯛꯏ. ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯗ ꯄꯤ. ꯃꯁꯤ ꯂꯧꯁꯤꯜꯂꯨ. ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ. ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯄꯤꯕꯤꯔꯝꯒꯅꯨ. ꯑꯩꯅ ꯁꯨꯝ ꯄꯤꯕꯅꯤ. ꯀꯔꯤꯒꯤ ꯂꯧꯔꯣꯏꯗꯣꯏꯅꯣ? ꯂꯧꯁꯤꯜꯂꯨ. ꯑꯩ ꯄꯥꯝꯗꯦ. ꯅꯪ ꯑꯗꯨꯝ ꯄꯨꯖꯈꯣ. ꯔꯥꯖꯀꯨꯃꯥꯔꯗꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯒꯤ ꯄꯥꯝꯗꯕ? ꯄꯥꯝꯗꯕ ꯌꯥꯔꯣꯏ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯤꯅꯤ. ꯃꯁꯤꯗ ꯅꯠꯇꯦ. ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯄꯤꯒꯗꯕ. ꯀꯔꯤ ꯍꯥꯏꯕ? ꯑꯩ ꯁꯤꯕꯤꯔꯝꯒꯦꯁꯦ. ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯕꯨ ꯁꯤꯕꯤꯔꯝꯃꯤ. ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦ ꯇꯧꯅ ꯍꯥꯏ. ꯌꯥꯝꯅ ꯐꯖꯔꯦꯕꯣ. ꯐꯖꯗꯦ ꯀꯩꯁꯨ. ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ. ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯠꯇ ꯅꯪꯅ ꯇꯨꯝꯕꯗ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯨꯀꯣ. ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯂꯧꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ. ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯅꯪ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ. ꯁꯛꯍꯦꯟꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯀꯔꯤ ꯍꯥꯏꯕ? ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩꯅ ꯇꯨꯝꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯕ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯒꯗꯣꯏꯅꯣ? ꯃꯈꯨꯠꯇ ꯁꯤꯕꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ. ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯁꯤꯕꯤꯔꯝꯕ. ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯇꯥꯟꯖꯥꯗꯨꯗ ꯁꯟ ꯑꯃ ꯈꯣꯡꯂꯛꯂꯝꯃꯤ. ꯁꯛꯍꯦꯟꯕꯤ ꯋꯥꯈꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝꯂꯣꯝꯗ ꯍꯣꯏꯒꯠꯄ ꯍꯧꯔꯝꯃꯤ. ꯍꯣꯏ ꯏꯇꯥꯎꯁꯤꯡ, ꯌꯨꯝꯗ ꯑꯃꯨꯛ ꯀꯥꯟꯅꯔꯁꯤꯀꯣ. ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯣ. ꯆꯠꯂꯣ ꯌꯨꯝꯂꯣꯝꯗ. ꯃꯁꯤꯒꯤ ꯑꯉꯧꯕꯤꯁꯦ ꯆꯠꯂꯣ ꯍꯥꯏꯔꯒ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅꯅꯦ ꯑꯗꯨꯝ ꯂꯩꯔꯦ ꯇꯧꯔꯤꯁꯦ. ꯍꯩ ꯆꯠꯂꯣ. ꯃꯈꯨꯠꯇ ꯄꯥꯏꯕ ꯆꯩ ꯑꯗꯨꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯍꯣꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯂꯝꯃꯤ. ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯦꯟꯕꯤꯅ ꯗꯥꯏꯔꯩꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄꯕꯨ ꯉꯥꯏꯔꯤ. ꯑꯩꯅ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯎ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ. ꯃꯃꯥꯏꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯍꯜꯂꯤ. ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯍꯜꯂꯛꯇꯦ ꯍꯥꯏꯋꯥꯅꯤ. ꯃꯃꯤꯠ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯝꯃꯤ. ꯇꯦꯟꯕꯤ ꯂꯩꯀꯥꯏꯗꯨꯗ ꯌꯥꯝꯅ ꯄꯤꯗꯣꯟꯅ ꯍꯤꯡꯕ ꯑꯣꯏꯕꯅ ꯃꯆꯥꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ. ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯉꯥꯡꯅ ꯁꯛꯅꯕꯤꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ. ꯁꯛꯍꯦꯟꯕꯤꯅ ꯆꯪꯉꯛꯇꯨꯅ ꯃꯃꯥꯅ ꯐꯝꯂꯤꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ. ꯏꯃꯥ, ꯀꯩ ꯇꯧꯔꯦ? ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ?
Nang ngairibani. Lao, sida phamu lao. Kona phamage khongku san ham dukhige. Kona ham imaga wari sakisi sida phamu. Sakhenbi mamage hanaga manada mong asida makhong thangbudu chap lepi tembi na makha tare. Mamjingai da ngana yumda halau haibase nana sukya yadribu sibu karigino. Aina phajana haibadi yajabani na hayeng haibani mina sidagi. Jingya da ne sanse masape yaroi na. Aina haibasi chapa sukya yaroi. Ima karino haibiribudu bo adumna haibigano. Aina nangonde kayarang hana haikraba natro. Nangna na maibu lukrabini haiduna. Aina haibu wabu indaba natra. Sidigidi yengo. Aina kaidaroke haibudo nang yengo. Ima nasabu nusibiyune. Sakhenbi mahaki mamasi tasengna sawre haiba khangjare aduna wa amu khumnin lujri. Tembi na sauna masabu yengduna nganglinge asida mahaki mamit aduna masanubigi makhut khusaduda siriba sanai khudop adubu hek urammi. Madubu ubada hena sawu pokladuna hanglei. Nakhut khusadu siriba sanai khudop aduna kadaidagino. Kadaidagi huranu siribano hayo. Hey, nang migi mapot huribra nangise. Ha. Nang kasibu karanda warangla sige. Singna hayo. Yada lamili mo masano yenguni mase. Sakhenbi ngasai mahaki makhutta Rajkumar aduna sibi hiba khudop adubu lauthokpa tasengna kaururi. Aduna siduna dumak mayum dalaklami. Mamana hangli wofam adubu karamna khungadabuno haiba mahak khangdri. Tembina mukasu hanglei. Nang bonaron thoktabra singna hayo. Khudop adu kadaidakino. Nangna numit khudingi sanchen mani haidun chatlibadubu igi mapot man huran boina chatlabrani he nangbo. Napa yawda yu duna nang nei bu thausa chibra. Nangna dori mataw sibu karino. Hayo. Nasinda khum. Sakhenbina tapna khumse. Ima ge sawbado amuta phadabi ko. Nasa ay asengbodo haisage. Nasa ay huran minati. Asiharaga nasa sinyada oikiba thodok singna dubu loina lidun tamlami aduga makha tare. Nasa ay na haizaribase asimo wapamni. Ima asibu thasabiyo. Nangna uroi khangloi haiduna naingonda nasintiba natra. Pinat patat pi masa nanggubi mada. Lebaki ningthau amagi masa nupa Rajkumarna sanagi hudap sibirami hairaga aina hekta thajagatra. Ay asibu nangna apang mamini haina khanbra. Ay ase nang poklibi namani ni nama. Ima nasaibu thajabi jibu karigino. Nasai na haizaribu wapampumbase asuma ngaktani. Kapsinaragano nasak adu yengite imungda thuna sangkro. Sakhenbidi imungda thuna sangkirami tembina mathanta mabukningda solhawi. Mapa yawda yulukpa masanabu kayang wayok sagani. Aigi isase hujikti mamaigi pamda phawba oidabu wanganglaba. Asumna tawrakani haibadi nungwa thabam khaludeko ningam khijreda. Tembisu wakhaladu nungaitana imungda sangkirami. Mathangi numitni tembina masanabibu yengduna hai. Aina haibo phamasida nang uksithawoidaduna jingada mu chatlamba tarabani aibu phatte haiganu. Nangbu yumasidagi tadokadabani khakko. Yumsit ida lerabo ai kaithel da chatle. Tembi saitri Sakhenbina mahaki phamunga duda tasinuna phamli. Mahakna khalli. Aigi ima asina handak marak aikona ngali sakliba singa sibu kari karino. Mamangda amuta ngangkida mangangtani. Masai na haisewa phamasibo. Thajadradun tawribra. Sakhenbisu mathwai nungaizaramde phamunga duda mathanda phamduna leiri. Mahaki mamana mangoda yamna kana wa hairambaduna maram oiraga mamagi mayokta sanchen masalubasu ngamdri. Pare imana yadaba thabak ase ai tawroige yumsida adumak ai lerage. Sakhenbina amu mon makhada thamliba khudop adubu amu urami. Aidi kawidana ngasi ase Rajkumardo lambak aduda lakana hairambani. Mangna lakpaduda mangna piramba sanai khudop asisu pitokhige tawbani. Mafam adu chatrabanina kari karam tawni khudop ase karamna mafamda mu pitokhini. Khudop adugi maramda Sakhenbi wakhal khanjinba hawi. Hoida hayeng tungda thengnabu kana pirage masigidi chatlurege. Somdana jingyagi lampak adudani lampak aduda sansing adudi machinjak chadu leiri. Mafam aduda sansen manupa amasu leiri tanja aduda mafam aduda Rajkumar pakhang adusu mahaki sagol adubu thaudun laklami. Sagol adu khamduna kumthai mahakti mayimdagi yamna harau harauna laksabani. Ngarangi masak fajabi Sakhenbido mahakbu ugani khanbada aigi thamoise yamna harawi. Fajabani ko mahaki masakto kadai leiba sanu mahakbo.
ꯔꯥꯖꯀꯨꯃꯥꯔꯅ ꯁꯛꯍꯦꯟꯕꯤꯕꯨ ꯂꯩꯕ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯎꯗꯦꯅꯦ꯫ ꯉꯔꯥꯡ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯉꯁꯤꯁꯦ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯃꯥ ꯀꯥꯎꯕ ꯖꯥꯠꯂꯥ? ꯊꯑꯣꯏꯅ ꯂꯥꯛꯇ꯭ꯔꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯅ ꯁꯟꯁꯦꯟꯐꯝ ꯑꯗꯨ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅ ꯍꯪꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯪꯕꯤꯌꯨ꯫ ꯃꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯁꯟꯁꯦꯟꯕ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤꯗꯨꯕꯨ ꯉꯁꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ? ꯂꯥꯛꯇ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯕꯒꯦ? ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯉꯔꯥꯡꯁꯦ ꯈꯨꯗꯣꯞ ꯑꯃ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯆꯩꯕꯤꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯁꯟꯁꯦꯟꯕꯁꯤꯕꯨꯁꯨ ꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯁꯟꯁꯦ ꯑꯃꯨꯛ ꯁꯦꯟꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯂꯒ ꯐꯔꯦ, ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯑꯩ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ꯫ ꯑꯃꯨꯛ ꯃꯍꯥꯛꯅ ꯍꯪꯉꯤ, ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯕꯨ ꯀꯗꯣꯝꯗ ꯑꯣꯏꯒꯗꯕꯅꯣ? ꯅꯨꯄꯥꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯇꯥꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯣꯡꯈꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯇꯥꯛꯂꯛꯈꯤꯕ ꯌꯨꯝ ꯑꯗꯣ ꯃꯁꯤ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ, ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯀꯧꯏ, ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯃꯍꯥꯛꯅ ꯁꯨꯝꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕꯤ ꯁꯛꯍꯦꯟꯕꯤꯅ ꯇꯥꯔꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ ꯃꯄꯥꯜꯗ ꯂꯥꯛꯂꯤꯕ ꯃꯤ ꯑꯁꯤꯕꯣ? ꯑꯁꯤ ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯊꯦꯡꯅꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯦ? ꯂꯝꯄꯥꯛꯇ ꯂꯥꯛꯇ꯭ꯔꯕꯗꯤ? ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯗꯣ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯐꯤꯗꯥ ꯊꯥꯖꯒꯦ, ꯂꯦꯡꯈꯠꯄꯤꯔꯣ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯪꯒꯣꯜ ꯑꯗꯨ ꯐꯤꯗꯥ ꯊꯥꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏ, ꯅꯪꯅ ꯂꯥꯛꯇ꯭ꯔꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯅꯪꯒꯤ ꯈꯣꯡꯒ ꯂꯤꯔꯛꯂꯕꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ꯫ ꯏꯕꯨꯡ, ꯑꯃꯨꯛꯇ ꯂꯩꯕꯤꯔꯝꯈꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯗ ꯄꯤ꯫ ꯏꯕꯨꯡ, ꯏꯆꯦ, ꯈꯨꯗꯣꯞꯁꯤ ꯄꯨꯕꯤꯈꯣ꯫ ꯑꯩꯗꯤ ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯂꯧꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨꯅꯤ ꯑꯩꯅ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯗꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯗꯨ ꯈꯨꯝꯐꯝ ꯈꯪꯖꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯗꯕꯅꯤ꯫ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯀꯔꯤ ꯋꯥꯅꯣ? ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯃꯗꯨ ꯉꯝꯖꯔꯣꯏ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯥ? ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤꯒꯦ꯫ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯗꯨꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯀꯟꯅ ꯌꯥꯗꯦ꯫ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯇꯦꯝꯕꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯒꯣꯜ ꯃꯄꯨꯟꯗꯨ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯅꯥ ꯂꯥꯛꯄ ꯖꯥꯠꯅꯣꯅꯦ ꯁꯒꯣꯜ ꯈꯥꯝꯂꯤꯕꯁꯤꯅ? ꯍꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯦꯝꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯏꯕꯨꯡꯉꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯏꯃꯥ, ꯑꯩ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯊꯃꯣꯏꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯑꯩ ꯁꯛꯍꯦꯟꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯁꯛꯍꯦꯟꯕꯤꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ꯫ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯦ꯫ ꯏꯃꯥꯅ ꯃꯁꯤꯃꯊꯪ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯄꯨ ꯄꯥꯡ ꯁꯨꯗꯅ ꯌꯣꯛꯆꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯏꯃꯥ, ꯃꯗꯨꯒꯤ ꯅꯆꯥ ꯑꯩ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯖꯗꯦ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯤꯅ ꯃꯔꯨꯅꯤ꯫ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯅꯦ ꯏꯃꯥ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯖꯕꯁꯤꯗ ꯇꯦꯝꯕꯤꯗꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯖꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯅꯤꯗꯨ ꯀꯨꯞꯅ ꯋꯥ ꯇꯥꯟꯅꯖꯩ꯫ ꯀꯣꯟꯅ ꯊꯪꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥꯁꯦ ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯏꯆꯥꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯂꯦꯞꯄꯤꯒꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯏꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯑꯣꯏꯔꯝꯂꯦ꯫ ꯏꯃꯥ ꯌꯥꯔꯦ, ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯈ꯭ꯔꯣ꯫ ꯁꯛꯍꯦꯟꯕꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯏꯪꯈ꯭ꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯁꯛꯍꯦꯟꯕꯤꯕꯨ ꯁꯒꯣꯜ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯋꯥꯕꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯤ ꯁꯛꯍꯦꯟꯕꯤꯗꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯈꯤ꯫ ꯅꯨꯡꯉꯥꯏꯔꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ꯫